Hello everyone, Namaste, Kharamjari ma'am. Aigi ming Rencho, aduga ai ngasi amok yamna nungairaba wari ama puduna lakchare. Wari asidi Yashashree SHINDE kauba nupi macha amabu maki nungsinaba nupana matau karamna karigidamakta hatkibano haibasigi matangda ai ngasi mayamda khanganjage makhataminasi. 27th of July 2024 hariba numit asida Maharashtra da laiba Uran kauba mafam amada laiba police station amada Surendra Kumar SHINDE kauba nupa ama mahaki inkhalaklibi machanupi chahi kun khatang shuribi machanupi Yashashree SHINDE makhre haibagi report tawba laklami Mahaki machanupi Yashashree SHINDE asi 25 of July 2024 hariba numit asigi ayuki pung 12 tarakpa matamda mahaki imung manungda mahaki mamanaba unaba chatli aduga kharasu thinglakani haina asumnasu hairami Maram asidagi mayumgi habadi yumgi mama mapa parentsing nasu ka hena habadi machanupi si thinglakadawbanina ka hena mipaiba wakhal waba karishu tawramde adubu sum thengchilakpana numidangi matam tasilakpasi maki mapa oriba Surendra Kumar SHINDE sidi laibe yaramde maramdi maki inkhatlaklibi machanupi amana yumda sumaina thengna hanjilaktabasida maram asidagi Surendra Kumar na maki machanupi sida call hanjin tawrami adubu machanupi ki call asi Chatlamde maramdi maki phone asi switch off lakhirami maram asidagi Surendra su pakhatladuna maki machanupigi mamanaba kyada call tawduna hanglami maki machanupi ga punbra machanupi na koi ga leminabra haiduna hanglami adubu kanana su Yashashree ga pulli haina hairakide Maram asidagi Surendra Kumar na machanupi mafam amada chattuna thiba horaklami Yashashree ki office Yashashree na nungtigi chathok chashin tawba lambi kaya ama aduga maki mamanabi kayagi mayumdasu changduna thiba horaklami adubu Yashashree di fangba kauba leiramkide Asumna thiba fanglaktaba asina maram oraga Surendra Kumar na 27th of July 2024 asida mahaki machanupi mangkhibagi report tawba laklami Report asigi hek tonganba numit habadi 28th of July 2024 asida Uranda leiba Kotnaka kauba mi kaya tadaba mafam amagi petrol pump amada nupa amana nupi amagi asiba hakchang ama thengnarami nupa aduna hek thengnaba maka manak nakpa police ta report tawduna police pu kaurami ngak leba matung police su mafam aduda yausilaklami aduga police na su asiba hakchang adubu hek uba matamna yamna pakhatpa yamna nungaitaba ama faurami maramdi asiba adugi hakchang ado suki matik fibam sokpa haibadu oirami asiba adugi maigi sarok ado suki matik tamthina thugaibi bana maram oraga haibadi khoina sak phauba khangba ngamdabagi changda thugaibirami aduga si khakta sunatana nupi oibigi main part ki sarok asida yam tamthina thangna mafam karak thinbagi mami soi khoina uba fangi maram asidagi police na asiba hakchang aduna taramiba mafam adugi akoibada thi humbagi thabak torami maramdi mi hatpa adugi langla langjin amata oiraba su fanglabadi haiduna adubu akoiba adudadi mi hatpa adubu faba habidi fangba yabagi khudam changna amata fanglamkide Maram asidagi police na missing report kaya amabu check tawba horaklami matang asida Yashashree ki missing report chu makoina fanglami Maram asidagi makoina thintaruba tawdana Yashashree ki parents pu kauduna asiba hakchang adubu yenghalami matang asida Yashashree gi mama amadi mapa yamna thamoi shokpa habadu oirami habadi machanupi ki mamai gi saruk asida di machanupi ni habadi ngamdre maramdi karisu khangdre yam tamthina mamai adubu thugaibirambana maram oiraga aduga maki khut amadi khong aduga maki hakchang da hakpa tetu kaya asida Yashashree gi mamana masi asiba hakchang asi maki machanupi gi hakchang ne haibadu khanglami Matau kamdawna nupi macha asibu kanana karigidamakta hatlibano haibasigi matangda aigi makha tarakpa warida amuk taminarasi Yashashree SHINDE Chahi kun Maharashtra da laiba Uran kauba mafam amada maki mama amadi mapaga punna leiminarami Yashashree SHINDE na college loisilaba matung Belpur da laiba private job ama tawrami Yashashree asi numit khudingi office satpa office tagi yumda halakpa masina maki nongmagi oiba mathau oijarami aduga marak su mamanabi kaya unaba chathok chashin tawbasu hek yaurami Police na Yashashree ki matang asi khanglaba matung maki parents ta amuk asumna hanglami madudi nakhoiga khatna chainakiba nungainadaba ningai sangdanaba laikhiba miga leibra haibadi mi hatpa si yamna personal oiba mawongda hatpa gi khudam changdam khara phangbangami haina asumna parents ta hanglami adubu Yashashree ki mama mapa nadi makhoiga nungainadaba adi khatna chainaba karishu leite haina police ta amuk response torami aduga police na amuk
asumna amukasu hanglami maramdi yamna kuiraba matamgi oirabasu karisu kaiba leite nakoina khitang nungainagidaba habadi nakoiga yetnagiba saunnagiba mi leiragadi ekhoida haibirau sumna hanjin hanjin hanglakba matamda Yashashree ki mama mapadasu wakhal ama laklami adubu wari asidi yamna kuiraba matamgi wari ni habadi 2019 da thokhiba Yashashree na school chatlingai matam habadi magna chathok chasin tawringai matamda dausik kauba nupa macha amana Yashashree bu yamna pamjarami maram asidagi makhoi ani si nungtigi chatminaba nungtigi punba si Yashashree gi mapana pamlamkhide maram asina Yashashree gi mapa Surendra Kumarna Dauchik ki mathakta Pokso Act The Protection of Children from the Sexual Offense hariba ekasi panduna Dauchik pu jail da thamjinkhirami wafamsing asi taruba matungda police na su Dauchik ki mathakta chingnaba ama poklami Masigi matung police na Yashashree gi marup singda wahang pahong tawba horaklami matang asida maki Yashashree gi marup ama nupi macha ama na asumna haraklami Yashashree ga maga aroiba wari sanaba numita Yashashree na asumna haraklami nupa ama na maga unasi hai adusu mi kya tadaba kona kagi mafamdani aidi yamna kijare asumna harakpa sida mahaki mamana biduna su asumna harami kari kino nangna aduk kiba mafam aduda na thanda chatkadori badi chatrabasu yabadubu asumna harab matamda Yashashree na mu aina karigumba nupa adubu unaba chalawdaba taragadi tungda khudong thiba kaya ama thoklaklagani wahai asi haramduna Yashashree na phone thamkhirami haina maki mamana biduna police ta harami wafam asidagi police na su khangba ngamle madudi Yashashree na siraga taramliba mafam asi Yashashree masamakna makongna thongna chatkibani haibasi police na khangba ngamlami maram asidagi police na kotnaka romda chatpagi lambida lairiba CCTV footage kaya ama check tawba horaklami matang asida CCTV footage amada Yashashree na kotnaka romda changkhibagi matang asi thengnarami aduga Yashashree ki hek changkhraba matung minute nipan leiraba matung sida nupa amaso amuk changkhirami aduga kotnaka da numit asida changkhiba miyoi si makhoi anidagi hena atopa miyoi amata changlamkhide CCTV footage adubu ururaba matung police na asumna khalami madudi thokliba thodok asi nupa asina khajiktang oirabasu khanglamgani haina aduga CCTV footage matek asibu puduna Yashashree ki parents ta utlami aduga nupa asi masak khangbra haina hanglami footage adubu yenglaba matung Yashashree ki parents angakpana pik thalami madudi footage aduda yauriba nupa adu atai kanasu natte mamangdasu Yashashree ga mari leinei haiduna ma ki mapana jail da fawwa thamjin hankraba nupa Dauchik hariba nupa adu oiramki adubu yamna ngakliba wahangdi Yashashree na karigidamakta mafam aduda matomta chatlibano haibasini maramdi mahakna ai lakpa ngamoi hairagasu yaba wafam asida mahakna karigidamakta mafam aduda chatlibano kari maru oiba leibagidamaktano haibasini police na Yashashree gi phone check tawba horaklami masidagi khangba ngamlami Yashashree na nungti numit khudingi miyoi aniga tattana wari sanai haiba asi ngakliba wafam amana Yashashree na Dauchik ka matam kuinadagi wari sanaduna leirami habadi Dauchik na hek jail dagi thoklalaba matungdagi wari sanaba hokirami aduga marak asida nupa amasu amuk yakshilaki aduga nupa asige mamingna Monchik kawi police na Monchik ki maramda ka hena khangludabana maram oraga makoina habadi mokagi thokliba thokdo asi love triangle habadi nupi amana nupa amaga koina na habadi nuksinaraga leiringai sida nupa amaga mu wari sanaba dubuni sumaina siki thodok sidagi thokhiba oramgani haina police na chingnarami masidagi police na Dauchik ta call tawrami adubu Dauchik ki di number asi chatlamde aduga Monchik ta mu call tawa matamdadi Monchik ki di call si chatlami adudagi police na call tawraga Monchik pu police custody da kaukhalami aduga Monchik ta wahang pahong kaya ama tawba horaklami matang asida Monchik na su asengba Thokhiba wari mayam adu lirami matang asidagi police na khangba ngamlami madudi mi Hatpa si Dauchik ni haiba Monchik na police ta asumna lirami madudi Dauchik amadi Yashashree ani asi school matamdagi hauna yamna nungsinarami aduga makhoi ani se asuki matik nungsinarami Yashashree na maki makhutta su Dauchik ki maming tattoo haklami aduga makhoi ani si physical relationship su kaya khana leinakre haina masigi wari asi Yashashree gi mapana mamangdagi hauna khangmana maram oraga 2019 da Dauchik ki mathakta Pokso Act panduna jail da thamkhirami adubu matam aduda COVID ki matang oibanina Dauchik asi tha makhai ama khaktang jail da leiramlaga amuk thokhirami
ꯗꯥꯎꯆꯤꯛꯅ ꯌꯨꯝꯗ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯁꯨꯝ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯃꯔꯝꯗ ꯅꯣꯛꯅꯔꯛꯄ ꯉꯥꯡꯅꯕ ꯃꯌꯥꯝꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯀꯔꯅꯥꯇꯀꯥꯗ ꯂꯩꯕ ꯕꯦꯡꯒꯂꯨꯔꯨꯗ ꯆꯠꯇꯨꯅ ꯃꯍꯥꯛ ꯇꯦꯛꯁꯤ ꯊꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯍꯥꯛꯀꯤ ꯇꯦꯛꯁꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯃꯍꯥꯛ ꯆꯍꯤ 2 ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯌꯥꯏꯁꯥꯁ꯭ꯔꯤ ꯑꯃꯗꯤ ꯗꯥꯎꯆꯤꯛ ꯑꯁꯤ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯃꯔꯛ-ꯃꯔꯛꯇ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯃꯣꯟꯆꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯥꯏꯁꯤꯟꯅꯕꯤꯔꯝꯃꯤ ꯃꯔꯛ-ꯃꯔꯛ ꯃꯈꯣꯏꯅ ꯁꯥꯎꯅꯕꯗꯒꯤ ꯕ꯭ꯂꯣꯛ ꯄꯤꯅꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯣꯟꯆꯤꯛꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯑꯗꯨꯒ ꯃꯣꯟꯆꯤꯛꯅꯗꯤ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯃꯤꯍꯥꯠ ꯑꯁꯤ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯣꯟꯆꯤꯛꯇꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯃꯌꯥꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯀꯔꯅꯥꯇꯀꯥꯒꯤ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯔꯅꯥꯇꯀꯥꯒꯤ ꯄꯨꯂꯤꯁꯅꯁꯨ ꯀꯔꯅꯥꯇꯀꯥ ꯄꯨꯝꯕꯗ ꯊꯤꯕ ꯍꯨꯝꯕ ꯍꯧꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯜꯂꯝꯃꯤ ꯗꯥꯎꯆꯤꯛꯅ ꯄꯨꯂꯤꯁꯇꯒꯤ ꯂꯣꯠꯇꯨꯅ ꯀꯔꯅꯥꯇꯀꯥꯗ ꯂꯩꯕ ꯒꯨꯜꯕꯥꯔꯒ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯔꯤ-ꯃꯇꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯤ-ꯃꯇꯥ ꯑꯗꯨꯅꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯔꯤ-ꯃꯇꯥ ꯑꯁꯤꯅ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯗꯥꯎꯆꯤꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅꯁꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯗꯥꯎꯆꯤꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯗꯥꯎꯆꯤꯛ ꯑꯁꯤ ꯂꯩꯔꯝꯈꯤꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯥꯎꯆꯤꯛꯅ ꯁꯥꯍꯄꯨꯔꯒꯤ ꯆꯤꯡꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯍꯄꯨꯔꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯎꯆꯤꯛꯄꯨ ꯐꯥꯖꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯗꯥꯎꯆꯤꯛꯄꯨ ꯐꯥꯔꯕ ꯃꯇꯨꯡ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝꯗ ꯗꯥꯎꯆꯤꯛ ꯃꯁꯥꯅꯁꯨ ꯌꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯤꯍꯥꯠꯄ ꯑꯗꯨ ꯃꯁꯥꯃꯛꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯗꯥꯎꯆꯤꯛꯇ ꯍꯪꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯍꯥꯠꯂꯤꯕꯅꯣꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯗꯥꯎꯆꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯗꯥꯎꯆꯤꯛꯅ ꯖꯦꯜꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯌꯥꯏꯁꯥꯁ꯭ꯔꯤ ꯑꯃꯗꯤ ꯗꯥꯎꯆꯤꯛ ꯑꯁꯤ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯏꯁꯥꯁ꯭ꯔꯤꯒꯤ ꯄꯦꯔꯦꯟꯁꯅꯗꯤ ꯗꯥꯎꯆꯤꯛ ꯑꯁꯤ ꯖꯦꯜꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯝꯈꯤꯗꯦ ꯃꯈꯣꯏꯅꯗꯤ ꯈꯜꯂꯝꯃꯤ ꯗꯥꯎꯆꯤꯛ ꯑꯁꯤ ꯑꯁꯨꯝ ꯖꯦꯜꯗ ꯂꯩꯔꯤ ꯍꯥꯏꯅ ꯑꯗꯨꯒ ꯁꯣꯝꯗꯅ ꯗꯥꯎꯆꯤꯛ ꯑꯃꯗꯤ ꯌꯥꯏꯁꯥꯁ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯔꯣꯟꯕ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯗꯨꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯐꯥꯎꯕ ꯑꯃꯅ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯗꯥꯎꯆꯤꯛꯅ ꯌꯥꯏꯁꯥꯁ꯭ꯔꯤ ꯑꯁꯤꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ ꯗꯥꯎꯆꯤꯛꯅ ꯌꯥꯏꯁꯥꯁ꯭ꯔꯤꯗ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯨꯔꯥꯟꯅ ꯆꯦꯟꯗꯨꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯕꯦꯡꯒꯂꯣꯔꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯅꯧꯅ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯏꯁꯥꯁ꯭ꯔꯤꯅꯗꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯗꯥꯎꯆꯤꯛꯅ ꯍꯟꯖꯤꯟ ꯍꯥꯏꯖꯔꯕꯁꯨ ꯌꯥꯏꯁꯥꯁ꯭ꯔꯤꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯗꯥꯎꯆꯤꯛꯅ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯗꯥꯎꯆꯤꯛꯅ ꯍꯧꯈ꯭ꯔꯕ ꯐꯣꯇꯣ ꯐꯖꯗꯕ ꯀꯌా ꯑꯃꯁꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯊꯥꯒꯠꯄ ꯍꯧꯔꯛꯂꯝꯃꯤ ꯄꯣꯁꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯕ ꯃꯇꯨꯡ ꯌꯥꯏꯁꯥꯁ꯭ꯔꯤꯅ ꯗꯥꯎꯆꯤꯛꯇ ꯀꯣꯜ ꯇꯧꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯄꯣꯁꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯀꯛꯊꯠꯄꯤꯌꯨ ꯍꯥꯏꯅ ꯑꯗꯨꯕꯨ ꯗꯥꯎꯆꯤꯛꯅꯗꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯗꯥꯎꯆꯤꯛꯅ ꯑꯃꯨꯛ ꯌꯥꯏꯁꯥꯁ꯭ꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯅꯪꯅ ꯃꯁꯤꯗ ꯌꯥꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯀꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯌꯥꯏꯁꯥꯁ꯭ꯔꯤꯁꯨ ꯀꯤꯖꯕꯗꯒꯤ 25 ꯖꯨꯂꯥꯏ 2024 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯨꯡ 11 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯃꯃꯥꯟꯅꯕ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯗꯥꯎꯆꯤꯛ ꯑꯃꯗꯤ ꯌꯥꯏꯁꯥꯁ꯭ꯔꯤ ꯑꯁꯤ ꯊꯦꯡꯅꯔꯕ ꯃꯇꯨꯡ ꯗꯥꯎꯆꯤꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯅ ꯃꯇꯥꯡ ꯑꯗꯨꯗꯁꯨ ꯌꯥꯏꯁꯥꯁ꯭ꯔꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯗꯥꯎꯆꯤꯛꯅ ꯍꯟꯖꯤꯟ ꯍꯥꯏꯖꯔꯕꯁꯨ ꯌꯥꯏꯁꯥꯁ꯭ꯔꯤꯅ ꯃꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯌꯥꯔꯝꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯗꯥꯎꯆꯤꯛꯅ ꯕꯦꯒꯇꯒꯤ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯌꯥꯏꯁꯥꯁ꯭ꯔꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯔꯝꯃꯤ ꯀꯦꯁ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯔꯟꯅꯤꯡ ꯀꯦꯁ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯒ ꯗꯥꯎꯆꯤꯛ ꯑꯁꯤ ꯍꯧꯖꯤꯛ ꯖꯦꯜꯗꯁꯨ ꯂꯩꯔꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯂꯩꯔꯒꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯪꯍꯟꯖꯔꯛꯀꯦ ꯃꯤꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ